mayambu ahan maktada kokno na kurumjari ngasisu anubo wari ama puduna lakshari mayam punna taminasi India gi Madhya Pradesh ki apikpa khungang amadagi nupa ama mahaki maming Rahul Kumar mahak Mumbai da paisa tanba satlami Mumbai gi paisa paiba Ajay Dixit amagi yumda driver oina thabak tawrami Ajay Dixit adugi masanupi Natasha gi driver ama oina thabak tawrami mahaki duty di Natasha bu college chatpa thinba amadi college tagi yumda amuk purakpani Natasha masak matau yamna fazaba thamoi chaubi amadi minungsi khangbi nupi amani mahakna tawthorakpa amadi haidorakpa khuding Rahul matam pumbada pangthaduna leirami mahaki fazaba adu ubada Rahul gyan hekta mangki pumnamak adu oidunasu mahak thabakpu pukning changna tawnanaba honajai mana khalliba adu phathanaba masa mathanta honajai nongma Natasha magi mama mapa animak luhongba ama yawba satkhirami Natasha yumda mathanta leirami numin adu Natasha na yumgi chak thongba pujari haibadi cook adusu shuti thadoki maramdi mahaki wakhalda kariguma khara khalami numit aduda Natasha na Rahul bu yumda kaurami ahanbada Natasha na Rahul gi imung manungi maramda wa khara hanglami Rahul nasu hairami yumgi mateng oinaba Mumbai da lakpani haina hairami makoi ani nungai raba wari kaya ama sanarami ngaihaki matungda Natasha Rahul gi manakta tapna sangsilagi aduga Natasha na aningba apamba khara Rahul su yamna angakpa farami mahak makha wari asidi yamna nungai gadawri makoi anigi romantic wari sing mathang mayamda lijaraki aduna wari asi mapung fana tabiyu mayamsu wari asi Rahul Kumar gi matangda khajiktang hajarke Rahul Kumar Madhya Pradesh ki khungang amada leibani mahaki mayumda mapa mama amadi mayamba Rajiv Kumar mahaki mapana figi factory amagi supervisor ama oina thabak tawi mapagi income na imung adu pubani Rahul gi mama housewife amani mayamba ahal aduna lairik laisu fazana thawai yawi mahakna post graduation loiraba matungda achouba company amada thabak tawi mahakna su imungi mateng tawrami aduna imung ado komna nungaina leirami somdana Rahul di lairikta thawai kaya yawdi mahak cricketer ama oiba pamlami makhoi gi family matamduda aduki matik nungaina leirami haibadi harau nungaiba family ama oirami pumnamak adu matam kuina satkadaba oiramde matam khara leiraga Rajiv luhonglaba matung numit kharanigi matungda Rajiv ki nupi family aduda leininglamde manemboka nungtigi khanai mahakna Rajiv ta hairami ai joint family da leiningde ai makhoi gi thabak tawningde makhoi gi chak thongbasu thongningde fi shuba yumgi thabak pumba aina tawba madu pumnamak ai yamna tawningde aduna aikhoi tonganba yum amada laisi haina hairami yariba makai masigi yum asidagi khara thuna sakkisi Rajiv na fana gyan tanaba kanna honai kona thangda Rajiv mahaki nupina haiba wa adu induna yum adu thadokrami thodok aduda Rahul gi mapa imung adubu yengjaduna Wakhal Nungaina Leijaramba adu pumnamak ningba kairami mahakna di macha nupa adubu adukki matik yamna thajabani aduga mahakna khongfam adu laurakani haina thajaramde asumna mapa adu Wakhal leina oiduna doctor na bed rest tawnaba khanghalami leina aduna maram oiraga thabaktagi pothaba tarami mahakna thabak hek pothakhibadagi saving da khara leiramba adusu mahaki anaba layengbada sankhiduna nongmagi imungi phivam phachilakte Rahul cricketer amagi asa tawramba adu ngasidi imungi thodang pumba mathakta taragi nongma mamana mathwai yamna wana hairami Rahul napagi anaba asisu nongmagi soksilakpa sum henjelagi saving da khara leiramba adusu losilakle aduna nang thabak thiba mathok tari Rahul su mamagi wa adubu gyan tarami mahaksu thabak thiba horagi thabak thiba yaba kaya ama interview piba yaba kaya ama pirabasu thabak amatta phangba kauba leiramde adubu
mahak ninghanabadi tauramde. Ayuk nganna hogalaga numit chuppa thabak thirami aduna yasangbada yamna wana halagi. Nongma mahakna mamada ningamdana hairami. Ima aina thabak thiba yaba kaya ama thirabasu amatta phangba kawwa leitre ima. Mamana hairagi Rahul ninghanaba tawganu. Ishwarbu chetna thajau. Yum adudi nongmagi mapagi hidak lainaba adukki matik paisa darkar oirami. Mamana Rajibta hanglage haina khalami. Aduna phone adu paikhatlaga Rajib machanupa ahanda phone tawragi. Rajib yumda paisa gi darkar yamna mathau tare. Saving da leirambasu loina loikre. Nang mateng khara tawba yagadra haina hanglami. Rajibna hairagi Fare ima ai ngahak leiraga phone tawrake. Rajibna magi nupida tanarami. Nupidusu angakpagi nupini. Nupiduna yaramde. Aikhoigi imungi fao chatnaba adukki matik yamna lei aduga karamna makhoigi mating pangani. Asumna Rajibna mamada phone tawraki. Ima aigi leiramba paisa adusu business amada loina thadakre. Haujik aingonda paisa amatta leite ima. Mamana Wahaising adu tabada mamagi thamoi kaikhi. Mamana sor sang honduna phone adubu thami. Pau adubu Rahul da tami. Mahaksu khalubada yamna nungaite. Matangduda mamagi maupwa ama Mumbai da company amagi manager oiba adubu ningsing laktuna phone tawduna mateng hanglagi. Nachigi yumda fibam yamna phatri. Nang mateng kharada pangbiyo. Karigumba nangi company da thabak hanglabadi Rahulgi amatta hapiyu. Rahulgi mama aduna numit kharanigi matungda paisa paiba Ajay Dixit amagi driver gi post ama hangli aduna athubada laknanaba hairami. Asumna numit kharanigi matungda Rahul Mumbai da laklami. Airport ta mama aduna ngaidina leirami. Ahanbada Rahulna mama adubu kurumjai. Mama nasu harauna Rahulbu oklami. Mama na Rahul da hairami. Rahul nang masida leiba tarabadi nang Marathi maron khara tamba mathau tagani. Asumna tha anirom Rahul Marathi lon tamlami. Mama na Ajay Dixit ki mayumda Rahul ga loinana lakminarami. Rahul da wa fazana melami. Rahul thabak pukning changna tawgadabani. Matam sana amadi yamna pukchen sengna tawba mathau tai. Mamana Rahulbu Ajay Dixit aduda masak taklami. Ajay Dixit na yengo mafam sida thabak tawbada matam chana amadi pukchen sengna tawba adu darkar tai. Nahaki thabakti Natashabu college chatpada thinba amadi college tagi amuk yumda purakpa aduni. Adudagi hendokpa hairagana mahakna shopping chatpa market mall amadi function na chingba mafam singda mahakna pamba mafam singda chatpatai. Ayuk pung mapandagi evening pung taruk fawba nahaki duty tawbatai. Rahulna aihak pukning changna amadi thamoi sengna tawjagani haina hairami. Matangduda imungdagi Natasha thoragi. Rahulna Natasha gi fajakraba saktam adubu ubada Rahulgi pukning hunabagi masak oirami. Natasha sahi kunitoi mukki lengani. Mahaki fajarba maithong sumat ningai oiraba minok loinana Rahul thamoi pumba sumatki. Natasha na nang masigi thabak tawba ngamgadra haiba. Rahulna khajiktang thakatna hairami. Yes ma'am. Ai pumnamak ngamnaba honajagi. Natasha na mapabung Ajay Dixit ta fareded adudi mahak hayengdagi thabak lakhalasi. Rahul na Mumbai da mahaki ahanba thabak tawduna punshigi journey ama chatpa horagi. Mahaki ahanba thabak hauba numitagi mahak Natashabu ubada pungning wakhal amada haibadi mahaki wakhal ado pura sangsar amada tawduna leirami. Ahanba numitni Natasha su college chatnaba ready tawduna leirami. Higok machugi fijol amada leptuna leirami. Hek uvada film gi heroine ga chap manai. Rahul gi mityeng ngahak mitfam hongduna leirami. Adubu pungning amuk fathajai. Good morning madam. Gari ready leijari. Natasha na haifetang noktuna. Good morning Rahul. College chalase haina hairami. College ki lambida
Natasha's mobile phone amada romantic ishay ama tharami. Aduga Natashana hanglagi. Rahul, nang ishay pambara. Rahul na, yes madam. Adubu ay thabak ta pukning changba pami madam. Natashana, karino nangi wakhal dudi. Thabak amadi ishay. Punsi haibasidi kharasu nungai thokadabani haiba. Rahul na, haifet tang noklaga. Natashagi pakhum adubu kari haigadage amadi khumgadage khanglamdi. Numit kharanigi matungda Makoi anigi wari adu khara naksinaduna sanarami. Natashana Rahulda wahang macha kaya ama hanglami. Nahaki kungang karamba kungang no. Nang maphamsida karam taurigi. Rahul shu pakhum sing adu pirami. Nongma college chatpada Natashana. Rahul nang wayam na ngangdi. Aidi khali nang aibu kiba mali. Aibu nangonda kihanaba thabaka tawkrabo. Rahul na Nate mem, karishu tawdi. Ay asum aygi thabakta pukning changnaba tawjabani madam. Natashana, nangdi thabak ningthina tawri haiba aina khangi haiba. Thawai yauna tawri haibasu khangi. Karigumbada kharasu free oina wari sabasu yaidana. Numid adudagi Natashana Rahulbu yamna huna yenglami. Aduga mahaki wari singda momon noksarami. Tha amagi matungni Rahulgi ahanba thagi tolop phangladuna mayumda tharami mamada tamlami mapagi account da paisa adu thakre haina mamana Rahul nang thabak adu thawai yauna tawgadabani ishorna madudagi henba soidana pirakani hotnaba lepa yade matam khara leirabagi tungda Rahulna thabak adu pukning hakchang yauna tawba aduda Natashana Ajay Dixit haibadi mapabungda haijarami. Dad, aikhoigi yungi mapangi ka asida mahak ase lehelasi. Mahaksu thabak ningthina taunanaba amadi mahaki ka barasu kanjanaba. Ajay Dixit nasu Natashagi wa adubu yarami. Asumna Natasha khoigi yum adugi mapanda leiba ka aduda Rahul leirami. Makha tarakpada Rahulgi thabak karigumbada Nungdang athengba faw tawba yaurami amadi makoi anigi warishu hanadagi hena naksinana sanaba henjillagi nongma Natashana Rahul nang kanagumba amabu pamba leikrabra nang kanagumba amabu nungshikhiba leibra Rahulna no madam aigi maphamda madu khannaba matam lejade aduga adumna aigi wakhal khange haibasu khande madam Natashana hairagi Fare adudi nangi thamoi ado mafam hangduna leiri haiba karisu kaide nongma soidana lakpa oirasanu nahaki thamoi nungda mafam kanba ngamba misak ama Natashana karigumba khara phongdoknaba honajai adubu Rahuldi gyan khara taramde matam pumnamakta Natashadi khalami Rahulgi manakta karam naksinsige somdana Rahuldi Natashaga wari sanaba akiba phorami karigumada fagi tathoktuna adum toi nongma Ajay Dixit na Rahulda hairami Ajay Dixit amadi mahaki nupi Mrs. Dixit makhoi numit nini humnigi South Africa da luhongba amagi chatkani aduna nang imung asibu yengsilamu amadi Natasha busu yengsilamgadabani Natashagi karimata awatpa lahenba yade Rahulna yes sir ai pumnamak fanaba honajage asumna makhoi animak South Africa da luhongba adu yawba chatkhi yum aduda Natasha amadi Rahul khakta leirami Natasha na cook adusu shuti thadokhi maramdi kananasu disturb tawdanaba Natasha gi thamoi nungda wakhal amani hairami ai ngasidi chak thungbige Rahul hayo nang kari saningi haiba hayo kari thongba chaningi haiba Rahulna Madam ai ama hekta yai nahakna pamba adu hekta chagi Natashana chak thonglaga makhoi ani punna nungdangi saklen adubu chaminarami chak toklabagi tungda Rahul mahaki kada chatkhi somdana Natashagi thamoidi ithak hauduna leiribani mahak tumthanaba honai adubu tumthaba yaramde Rahulgi ka tamna mahak chalami Rahul su tumtharagi haina leirami Natasha manakta sangsillaga phamlami aduga Rahulgi makokta nantharami Rahulgi mamit khangsing singalagi manakta Natasha famduna leiba mahakna urami khara gyan mangnapna hairagi madam
matamsida nahak mafamsida karigumba khara darkar oibra madam Natashana karisu nati aigi thamoise ithanda layu haiba yadri thamoida nanga wari sananingba thamoida fauraktuna nanakta lakpani Rahul diwa karisu hairamdi Natashana hana hairami Rahul ai nahakpu thamoi sengna nungsirure nahaki puksel sengba amadi thamoi masak khangba aduna aigi thamoibu nangna joy taukhre Rahul wai sing adu tabada angakpa faurami madam karino haibiriba aidi nangi icham chamlaba driver amani Natashana mamitta munna yenglaga driver ni haiba adu kaidorage haiba nangsu miuiba amani nungshibada madugi khenaba leite Rahul gi thamoida su fauribani tha khenakhiba aduna sinban thongda thoro yadabanani gyan taramde karamba paukhum pigani haiba ngaihaki matungda mahaki akiba pumba thadoktuna machinda thamoigi wa ado phongdorai madam aina nahakpu anba uba mikup adudagi aihakti nahakpu nungshiki adubu aingonda phongdoknabagi pangal leijade madam maram aduna aina thamoi nungda fumduna leirakhibani nungdang adu makhoi ani marup oina lainabagi mari adudagi khara mang thajenki Natashagi thamoi nungda khalamba pumba maning tamjaki pumnamak adugi matung Natashana Rahulgi khungang amadi makhoigi imungi maramda munna hanglami Rahulna wari pumba lirami magna paisa saving tawduna mayumda thabana chingba wari pumba lirami Natashana wari pumnamak khanglabagi tungda hairagi Rahul nangi problem aigisu problem ni khango nang ngasidagi paisa gi matha sabagi mathau tadri apamba paisa hayo ai nangonda pigi aduga nang aibudi kaidong nungda thadoke khanganu Rahul nungdang adudagi makhoi anigi mari hena chachinki mapu amadi driver anigi mari adu oikhidre makhoi anigi mari aduki matik nakshinarami nongmagi romantic oiba wari ama natraga ama mathang numit humnigi matungda Ajay Dixit amadi mahaki Mrs. Dixit South Africa dagi halagi mahakna imungi fibam adu khara khajik ahongba urami maram aduna Ajay Dixit na Rahulda mityeng sanglami Rahul gi mong matawbu tungda yengsinba horage nongma khanghaudana Rahulna Ajay Dixit adugi manakta sangsillaga hairage sir ai numit kharanigi shuti pibiyu ai yumda chattaba yadre yumda aruba thabak ama leire sir Ajay Dixit na khara chingnarap tawri karino Rahul kari tawri haibano Rahulna sir karisu tawdi pumnamak loina fari ai yumda kuina chattaba aduda shuti pibiyu haijabani sir Mrs. Dixit na Ajay Dixit ta hairage salan khro kaino mahaksu imungi thabak leirangani magisu family leiribani haiba Ajay Dixit na fare adudi nang karathuna halakadabani Rahul mafam sida nang yauduna thabak pumba loina ichin chillagani wari pumba Natashana loina tarami nungdang duda Ajay Dixit amadi Mrs. Dixit tumkhraba matungda Natashana Rahul gi kada laktuna hairami mathwai yamna wana hanglami khanghaudana nangna yumda karigino chatninglibano Rahulna sor khara sangna phatharap holaga madam ai akiba fawi Ajay Dixit amadi Mrs. Dixit makhoi anina aikhoi anigi lainariba mari asi singnakhra male ai mafam sida leirabadi loinamak afaba amatta oiraroi Natashana Rahul gi mamitta munna yenglaga kiganu Rahul ai leiri sidi makhoi karisu tawroi haiba karisu khangloi Rahulna ngak adu nomduna adubu aikhoi khudong thiragani khangna asum makha satharabadi fatti aduna ai matam kharagi oina yumda saludaba yade mahaki chingnariba adu khara kokhinaba Natashana ngaihak khallaga fare adudi nang khara thuna lakadabani ai mafamsida nang yauduna leiba ngamloi mathangi ayukta Ajay Dixit ki thamoida hena chingnaba faurami mahaki nupida hairami nangbu chingnaba faudra haiba Rahulna khanghaudana shuti lauge mayumda satke hairiba sibo wahang amadi manungda chauna lei haiba Mrs. Dixit na nangna karigumba amatta hekta chingnadaba leite mahak mafamsida shuti sangna laudana leiraklibani aduga mahakna yumda satke haibabu kari kairage haiba Ajay Dixit na madu nangna hairiba adu chumlamba yai numit nini gi matungda Rahul yumda chatnaba ticket booking tawduna amadi
backpack tawduna chananaba thorang tawrami Natashana tuminna Rahulbu unaba laklami Rahul karigumba darkar taba oiragadi aingona khangalau aduga nahak thuna halakadabani ai nangbu halakpa mafamsida ngaiduna leiramgani Rahul na yadrabasu Natashana chaurba senfam ama 40 lakhs ki senfam Rahul da pirami aduga amuksu hairami karigumba paisa gi darkar tarabadi phone da khangalau ai soidina tharakke Rahul Mumbai airport agi Madhya Pradesh ki airport tamna laklami mayum yoraki mamagi makhong shoktuna khurami mama mapa animak mamittagi mapi tarami tariba pi adu nungaitabagi pi nate oirami Rahulna mama mapagi thaujal ningthina thaugalon ningthina tawrami apikpadagi hauraga achouba fauba mikup khuding makhoi anibu mateng panglami asom Mumbai dana Natasha mikup ama fau pothaba ngamlamde numit khudingi nungdang khudingi ningsinglami adungaigi nungdang adubu phone call tawraduna mabuk ningbu fathanaba khara makhai hotnai Rahul nang kari numit lakani mafam sida nahak leitaba asida imung ase punghang hangbagum tawi Rahul na nokladuna madam matam khajiktang ngaibiramko imungi thabak khara loiramkhige aduga mathang thada soidana laklage matam du fau ngairam tare madam Natashana shor sangapna fari Rahul khara thuna langanaba tawru Rahul wari asi kanada su base tawraga Leijakhiba wari nate kana amataga mari leinajade bhabna sagatpa haibadi fiction story ni karigumba isagi mod phongdokningba leiragadi makhagi comment box ta comment isinbirau sin thiraga slang word sinaraga comment tawsinbirakanu aihakisu asoiba leirangani asoi angam yaukhrabasu mayam punamangna lakpigani ngasigidi matang sida tensinjari any subscribe tawdabasing subscribe tawsinbiramu matam-matamgi oiba wari ano-anoba ai hapapa ngamba oijage matam sangna mayamgi seba tawbasu oijage ngasigidi matang sida kainarasi Mr. Wonders pu mayam punamakpu amuka hanna kokno na khurumjari thank you everyone yaifare